All Jiribam Working Journalists Union gi kunmanga suba mapok kumon thasi kulhundoida Jiribam gi PWD Guest House ta pangthoki. Superintendent of Police Semi Ramro na athoiba mithunglan oduna pangthokiba thauramduda Moirangthem Mubi Retired SP N Vidyananda District Information Officer N Buddhachandra Singh Social Activist na chingbana saruk yaki. Union asigi lekhidraba singi imung manungda khudol pot piduna ikai khumna utpa Haujik thau puriba singda mamanta piduna ikai khumnaba utpana thauram adugi mapungaba saktam oikhi amasung lekhidraba singi mitamdasu leisu katuna ikai khumnaki. Indian Red Cross Society Jiribam District Branch chahi khara asida yamna mating leina miyamgi damak thabak thoram kayada saruk yaba amadi tengbang pibagi thabak khumang yausinna changsilli haibi yai. IRCS District Branch karamna haurakibagi Jiri miyamgi damak kari karamba maru eba thabak thoram sing paikhat pikhrabagi amadi Jiribamgi damak District Branch asina thamliba pandam singdu karino haibagi matangda IRCS Jiribam District Branch ki General Secretary L Jaminikanta Singhaga unaduna wari sanajarubada asumna paudam lakhi. Red Cross Society asidi profitless society ni. India da 1920 da Indian Red Cross Society linkali Manipur da 1961 da Jiribam da 2017 da Manipur State Branch ki mateng loinana linkali Red Cross members sing nasat kadaba fundamental principle tare khalai madudi humanity, impartiality, neutrality, independent, voluntary service, unity and universality ni. Jiribam da Red Cross ki branch le ba matung da Manipur gi thabak thorum sing da mi bagi awa ba khudongcha da matam da mateng pangdro lai COVID-19 की लाइचत मीना की नरबा मतमदुदा जिरिबमदा इंडिया की अतोप स्टेट सिंगदगी रेल गाड़ी ना पुसिल्लखिब मणिपुर मसाकिया जिरिबम रेड स्टेशन दा मखोइबु ओखी पिजा पिथक स्क्रीनिंग तौबुदा मतेंग पांखिबुदा नतना मयुम यौनब गाइड तौखी जिरिबम द थोखिब इसिंग इचाउगी मतमदा युमदगी मपान थोरपा ngamdaba nupi anga kaya ama hi sinaduna rescue tawrga mafam chaba relief camp ta lehanki Red Cross ki relief material singchu camp hangli mafam sing satna piki aikoi volunteer sing na social khainarga sangdaba yadraba drinking water pirui turengi ising ireina putha khiduna mangkiba mi thibda aikoi gi member singchu yauki Nongdei Bungsina among a tolaba yum sin the Satana tarpolin people the Natana yum semjin sajan but the soup tang panki. Muibi Sebato was Isorgi Sebato when Kandana. Goisimba night of Irang Chida Lanjana Riba IDP Singi came the Satana Red Cross relief material care Manipur State Branch Kalunana, hygiene case, mosquito net bedsheet, towel, blanket, tarpaulin, jumbo box nesting piru. Inmate Singi the Muktasu washroom. Volunteers in Asaki. State branch na pirakpa relief material sing aduna ason ana miman adraba sing da volunteers na koina chatna pirui makata na sapi khigani Jiribam district branch na miyam gi damakta yaifana bakari khara pangthoki khalli maru oina first aid ki awareness program Jiribam gi mapam sing pitana pung khudi makhan ba asini Aikoi branch ki members sing ki marakta medical doctor sing yauri makhoi gi mateng loinana school college club sing da satuna first aid awareness tawri medical line da sotharaba Jiribam da miyam gi mateng pangnaba blood bank thambiu volunteers na blood donate tawnungdab sungamdre hiram khuding da silchar da depend tawse ko hanbiu haina government da hajet Jiribam da magul labor society oinaba miyam gi mateng nijari aikoi gi member masing yamdaba manpower amasung sen thungi awat lady Red Cross yauduna miyang sabato minasi. Hygienic amana Indian Red Cross Society Manipur se branch ki chairman Narendra Ningomba, vice chairman Dr. N Mangnam, amasung honorary general secretary Atopam Nabasandra. Makoi na management body amasung executive members singi mawsindana honorable inner Lok Sabha gi MP Dr. Angomcha Bimolna LADS ki pandagi ambulance pibada Jiribam ama pibiu hajabadagi honorable sir na ambulance ama pirakpa asigitama IRC Jiribam district branch na thagapa pongtoksari Zati Kanglup Kayana Kundaliba District Asida, Miyamgi Damak Tengbangi Tabaksing Paikatpa, Puning Tagot Ningaini, Abadi, Indian Red Cross Society Jiribam District Branch, Tung Koina, Miyamgi Damak Seba Tauba, Jiri Miyamna, Pamnari.